ꯂꯥꯏ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯄꯤꯖꯔꯤ꯫ ꯁꯤꯅ ꯉꯥꯅꯨꯅ ꯁꯦꯝꯕ, ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯃꯆꯜ ꯀꯩꯀꯥ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥ, ꯁꯤꯗꯅ ꯁꯥꯃꯔꯣꯏ ꯂꯩꯔꯦ꯫ ꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯅꯦ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ꯫ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅꯀꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯄꯨꯈ꯭ꯔꯤ ꯀꯩꯀꯥꯗꯣ ꯂꯩꯔꯦ, ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯁꯤꯅ ꯉꯁꯤꯒꯤ ꯃꯊꯦꯜꯗꯣ ꯁꯤꯗ ꯄꯨꯔꯛꯑꯦ, ꯁꯦꯝ ꯁꯥꯕ ꯀꯩꯀꯥ ꯇꯧꯅꯕ꯫ ꯑꯗ ꯁꯤꯗꯒꯤꯗꯤ ꯁꯦꯝ ꯁꯥꯖꯤꯜꯂꯒ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ꯫ ꯏꯈꯨ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ꯫ ꯉꯥꯅꯨꯁꯦ ꯅꯍꯥꯟꯒꯤ ꯃꯄꯨꯝ ꯆꯥꯕꯗꯣ ꯌꯦꯡꯕ ꯄꯦꯟꯗꯦꯅ ꯑꯩꯈꯣꯏ ꯏꯅꯦ ꯕꯤꯂꯥꯁꯤꯅꯤꯅ ꯉꯥꯅꯨ ꯑꯃꯒ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦ꯫ ꯁꯤ ꯉꯥꯅꯨꯁꯦ ꯐꯖꯅ ꯑꯃꯨꯛꯀ ꯆꯥꯊꯔꯣꯅ, ꯑꯗꯣ ꯉꯥꯅꯨꯗꯣ ꯉꯁꯤ ꯄꯨꯔꯛꯑꯦ꯫ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥ ꯏꯔꯣꯝꯕꯅꯦ, ꯆꯝꯐꯨꯠꯅꯦ꯫ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ꯫ ꯑꯗꯣ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯑꯒꯦ꯫ ꯂꯥꯏꯒꯤꯁꯦ ꯆꯪꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯇꯧꯒꯦ꯫ ꯁꯤꯒꯤ ꯃꯐꯩ ꯐꯖꯕ ꯑꯃ ꯍꯥꯞꯄꯒꯦ꯫ ꯑꯗꯨꯗꯤ ꯂꯥꯏꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯜꯂꯛꯑꯒꯦ꯫ ꯆꯝꯐꯨꯠ, ꯂꯥꯏ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯄꯤꯖꯔꯤ꯫ ꯄꯤꯖꯅꯤꯡꯕ ꯄꯤꯖꯕꯗ ꯀꯩꯅꯣ ꯈꯨꯍꯥꯎꯑꯃ, ꯑꯁ ꯃꯍꯤꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯦ꯫ ꯐꯖꯅ ꯍꯥꯎꯋꯤꯅꯦ ꯏꯅꯦ ꯉꯥꯅꯨꯁꯦ꯫ ꯑꯅꯤꯁꯤꯒꯤ ꯃꯤꯛꯁꯁꯤꯗꯤ ꯃꯩ ꯆꯠꯂꯦ꯫ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯤꯅ 머리밀이 빨라요.
와. 맞아, 믹스도 좀 고하기도. Sao thầm mà đi xin như vậy này bà nào còn thế lệ còn tên là cái đó sao cái tên nó sống ngon ngon gì green masugi nganu masani sih masado penjala tamu bagi iya sih tuh canggung
예시로 정보도 짜면 맛있다. 먹고서는 담배는 상해. 따뜻하고 가야 돼. 되게 좀 되게 허허를. 나 진짜 따뜻하게. 시키는 거죠. 그래서 70年落水的水还能。像碗的有可以。
ꯍꯨꯏ ꯁꯥꯎꯕ ꯇꯥꯔꯦ ꯊꯝꯃꯒꯦ ꯃꯉꯛ ꯑꯣꯏ ꯀꯩ ꯑꯣꯏꯗꯧꯕ ꯉꯥꯛꯇ ꯂꯥꯏꯒꯤꯗꯤ ꯃꯣꯏ ꯆꯥꯁꯟꯕ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯈꯣꯡꯁꯤꯗꯤ ꯉꯥꯅꯨꯅꯦ ꯈꯪꯅꯕ ꯊꯝꯕꯅꯦ ꯁ꯭ꯂꯥꯏ ꯆꯥꯁꯟꯗ꯭ꯔꯕꯅꯤꯅ ꯆꯠꯊꯣꯛꯑꯒ ꯁꯤꯅ ꯂꯥꯁ ꯂꯥꯏꯒꯤ ꯃꯟꯇ꯭ꯔ ꯌꯥꯎꯔꯝꯅꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯋꯥ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯝꯗꯦ ꯃꯊꯪ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ